Manipur thugainaba thourang touriba Kuki Zo MLA Tara Assembly Dagi Tanthoknaba handak phamgadouriba Manipur Legislative Assembly Meepham Da Warep Louba Yamnamak Maru haina CPI Manipur State Council ge hanage Secretary L Sotinkumar na phongdorakli Wafamase Hosek Lamda Masida Thokliba Irang Asiga Mari Lenana ngase Irabot Bawanda Pangthokpa Pau gi Meepham Amada Mahak na phongdokibani Hanage Minister M Nara CPI Manipur State Council ge State Secretary L Thourang Hanage State Secretary L Sotinkumar amadi CPI gi Maru oiba thomi kayana sarukyaduna pangthokpa paugi mifam aduda CPI Manipur State Council ge Hanage Secretary L Sotinkumar na hai handak pangthokadauriba Manipur Legislative Assembly mifam ase yamna maru oiba mifam ama ohense hauzik lamdam asida oiriba fibam asida center na loriba thoudang ase peningai oide Amaromda Manipur thugainaba hotnariba Kuki Zo MLA singda center na phongna saugatli haiba ase handak pangthokhiba BJP ge awangba thake Meepham Da Kuki MLA sing baton tawduna yawhankiba amade ngarang kangpokpi district ki Jawahar Navodaya Vidyalaya ge permanent site building sangabagi thauramda Prime Minister Narendra Modi na Minister Nemcha Kipgen thagatkiba aduna mayek sing na takle Tauge yauna tauba center ge lichat asina handak pangthokadauriba State Assembly Meepham asida Kuki Zo MLA singi mathakta kari action loba ngamgadauribano haibasi achauba wahang amane Amaromda State asigi yamna maru oiba puwariga sagonariba Cherap Kota Security Force na micham miyamda chatharkiba thawong aduda lengak asina Security Force ke mathakta action amata lokataba asina State lengak asi fail oire haibata i Hauzik oiriba fibam asida Lok Sabha gi mikhal pangthokpa haibase yamna tayonaba amane asigumba fibam asida mikhal pangthokpa haibase free and fair oigani thazade maram aduna state asida hauzik oiriba fibam asige chapchaba waroshin ama puraknaba tha asigi kunnipan degi famba hogadoriba Manipur Legislative Assembly Meepham ase taraiba Meepham ama ohenbi yaroi Meepham asida maru oiba warep kaya loduna center da aikhoigi chapchaba firep khanghan gadabani hainasu mahakna makata ke Central October Mizoram government na kandi yet padagi border fencing yet pamayam piriba ekoi yaroi border fencing kutak to kudabani Manipur gi lam kilometer sahumga maudrani pan singak natana Mizoram ga Myanmar ga lonaba Nagaland ga Myanmar ga lonaba 1700 kilometers hai center na border fencing to kudabani ekoi NRC chanhan gadab madui thobak se pakadab su extension to roidabani lupali sing taru tha khudingi adum honorarium pirakanda adumba dalhoba kambu ekoi mayok ta nongbai caption ba kambu mayam da sum adumba bharo sarkar na thaktan thami se masi kudak ta dokadabani aduna athuma tang manungda state state solution por pa be se center ki kutalai loinana state lenga ki kutalai Masigi state sigi miyam thengdari yam sathi ba problem miyam se solution ama porakna bagi damakta handaki tarik kuni pandagi phangudar assembly se yam line pham hen ba yaro yam line pham hen ba yaro maru warep kaya lower kanda center da koi sapchaba phire khangan gadabani adu loinana ekoi deipa sigi miyam gi thengdari problem miyam se kok na bagi damte assembly se pham ga koi yam kokna khana bagi tangai phadabado madu thamjari